Ningtamba di perakadaba natae namdunna lougadabani haina aina thingkraba lalhaulu People Revolutionary People of Kangleipak Puripakki Cheol amada haidi ngasi lup asigi charge the Affairs Publicity and Propaganda lebak ngakpa luangna khujek piduna thadorpa Cheol aduda British India ama semdringai mamangda India ko lebak ama malem sida karamba mafamda leirambage British na karigumba matamduda Bharat lalamdrabadi ngasigi malem na uriba achoba India si leiramdabasu yai ngasi mag India singna tatana हारिबा कुमसिंग लिसिंगमगा चमापंगनि फुटेता ब्रिटिश की पार्टीशन ना तोखाई नहन खरबा इंडिया हारिबा से कनाना सेम्बा नत्रगा करंबा मतमदगी लेरकपा इंडियानो इंडिया की अहम प्राइम मिनिस्टर जवाहरलाल नेहरू अमसोंग इंडियन कॉन्स्टिट्यूशन के मपानी हारिबा बीआर अंबेडकर ना मतम अमदा इंडिया की पार्लियामेंट पार्टीशन ना कायना हनख्रबा इंडियन सिंह पुसिनबा पामी हाइखिबदु मखोयगी रेशियल ओइबा लम करांबगी मसक अमसोंग मचत अदु उथोकचबनी अहानबदा East India Company की मिंगदा ललोनबा लाखिबा ब्रिटिश ना तोंगा निंगथौपान बरेबाक सिंबो नमदुना लौसिलगा मखोयगी लेगाकता खुदोंग चानबगेदमक इंडिया को बलमदम अमा सेमके तुंगदा मरेबाक के निंगतंबा हंजनबगेदमक ब्रिटिश के मायोक्ता लांथिंगनखिबा भगत सिंह गुम्बा मरेबाक निंगबा थौबा कयाबु टेररिस्ट हाइबा मिंगथोत पिसिलगा थौरी यान्दुना हातके अदुबो भगत सिंह बु टेररिस्ट नि हाना लौबसे इंडिया की मियाम पुमनबकना मकन थी थोना याखिदे ब्रिटिश के टेररिस्ट हाइबा मिंगथोंदुगी ओनतैना बदा महाकपु इंडिया पुमनमकना मरेबाकपु परम चुमना थवाई कटख्रबा अथौबा मखोयगी लोंदा सयिद हाइना नुसिना मिंगोंगदुना अवांबा थाके इकाल खुमनै अदुबु इंडियाना ब्रिटिश की मिनाय योलिंगदगी नाथोकपगी ममी अमदि चाइना कोक्थंगै कुमसिंग लिसिंग मचमापंगि निफुमापंदा कangleipakpu लामिगी मतिक मंगम सिजिनरगा टेररिस्ट तौदुना इंडिया की लोइलमगी फिबानुंगदा नमदुना तिनसिनखि मरेबाक निंगबा भगत सिंह बु ब्रिटिश ना टेररिस्ट कौबा पामखिदबा इंडिया ना ngasi मखोयगी लोइलमगी खोंगोइदगी नाथोकनबा निंगतम इहौ चथरिबा लमदम सिगी निंगतम यावलोय सिंगबो टेररिस्ट हाइना अमुक मिंगौनरे इंडिया ना निंगसिंगदबदे ब्रिटिश ना सेंबिरंबा मखोयगी खांगु थक्की इंडिया की अपुनबा लमगी सक्तम अदु कangleipakना थुगागी हाइबा नते मखोयना टेररिस्ट तौरगा नमदुना लौसिनखिबा अखोयगी इरेपाक अमुक हना हंदु उ हाइबने अखोयगी निंगतम यावलोय सिंग टेररिस्ट नते मरेबाक निंगबा अथौबा सिंगने टेररिस्ट ती लोइलम संदोकपा लम करांबा इंडिया ने मसी लोइलम मपु अमसुंग लोइलमदगी नाथोकनबा होनरिबा मिखा पोलबा लेबाक अनिसिगी मरकता लेपतना थोकलिबा ताइसिनबा याद्रबा पॉलिटिकल हिस्ट्री की मुकनबने मरमतुना टेररिस्ट इंडिया ना नमदुना लौसिनखिबा इरमदम कangleipak के निंगतंबा मखोयना कदोंगैदा पिरक्कदबा लेते कंगले मियाम के अपुनबा शक्ति लेबा निंगतम यावल लांथेंग अमा चथदुना लम करांबा इंडिया की नमदुना लौगदबनी मसिगिदमा कंगले मियाम हुपना लोइलम संदोकपा इंडिया की मायोक्ता अकनबा निंगतम यावल लांथेंग चथमिनरसे टेररिस्ट ग्रुप सिंग सौगली हाइना मरासिदुना Bena declaration na hai the international community should take necessary steps to enhance cooperation to prevent and combat terrorism. Puari leifam thokpada chayetnaba thoklakliba ningtam ihau Indiana terrorism ga chap manana project tawnaba hotnari adobo ningtam ihau changsilibai यावलोय सिंगदी टेररिज्म नते हाइबसी मालेंगी मियामना खंगबेदे लेंगाकना मसिगी खेनाबा असि मिचम मियामदा खंगबदा असुकी मतिक चममनबा प्रोपेगेंडा कया तौरी लाउबा कनबना अचुंबा सही हाबदुने पुवारी यंखतपा नतना चममनबसी कोकपंगमलोय मदुगी मथक्ता इंडिया की अकनबा रेसिस्ट मीडियाना मखोगी टेररिज्म बु कुपसिलगा विषयागी निंगतम इहोबु टेररिज्म ओइना उहन्नबा अकनबा फिरेप लौरे इंडियाना अगस्त 12 लिसिंग मचमापंगनि फुमातोय गे जेनेवा कन्वेंशन खुदेक पिख्रबसु लिसिंग मचमापंगा हुमफुतरा तरेत के एडिशनल प्रोटोकॉल अनि बुदी ngasi फाबो खिरेक पिदना लैथोक लेसिन तौदुना लैरे मखोगी एनजीओ सिंगना लेंगाक तक्सिन बसु तौदे इंडियाना खुदेक पिख्रबा यूनिवर्सल डिक्लेरेशन ऑफ ह्यूमन राइट के मंगा सुबा आर्टिकल अमसु आईसीसीपीआर गी 7 तरेत सुबा आर्टिकल नदी मियोय बाबू ओत नैबा थिंगले लेंगांगना मियोत मिनै तौदनबा मतिक मंगा तौननबा मतिक मंगाम लेते इंडियाना मियोत मिनै तौबा
थिंबा मालेमगी कन्वेंशन खुयेक पिख्रबसु हौजिक फाउबा रेक्टिफाई तौद्री चाखलबा मालेमना मियो मिनै अमदि मिगी इकाय खुमनबा मांगहनबाबु लोना थिंख्रबा मराल ओइना लौजरबसु इंडियाना कंगलेपाकता मियो मिनै लेपा लेतेना चथरे UN चार्टरना मालेमदा इंग चिकपा अमदि असोय अंगाम यावदनबा ngakani haina iduna haide pandam sing asi matam pumbada achumba adudi lotna thamle state terrorism yaungna makhal khuding makki terrorism malengi mafam pomna makta miyoibagi mayokta tawba aranba crime numit khudingi thokli mafam pomna makta yanaraba terrorism gi wahan thok ama fawba balemgi loksing singba sing amade law semba sing na ngasi fawba thamba ngamde lising machama panga humfudagi UN loilam muthat nabagi khongjang changchin khraba matungda leptana hawrofam thokpa political violence amasung furukki ningtamba hanjinabagi lansang loisandri terrorism haibasi miyoibagi mayokta tawba chumdaba aranbani adubu maningtamba matpi khraba furup singi ningkha tamba loksin badi malemgi lona ayabapi miyamna maromdom lepa hak niba matamda miyamna malengi lo chumna matik manga sizinaba yai adubu terrorism sizinaba matik manga di logi wangmodani masi aranbani Amnesty International gi reporter nupi angang tharga miyoi chamli ga tara manga se je fawba India da wat neiduna police amadi lanmina kumsing lising machamapan ga marfutara nithoida hatli haide kangle miyamna malemgi chana pathap Mitning khada chathariba ningtam yawal ihawasi right to self determination gi political gi oba mapongdok ni masibu right to self determination na malengi lebak miyam gi apunba United Nation da chumbra haiba legitimate oiraba haibadu takle Indiana kangle miyam ningtam ihawsibu terrorism ni hairaga malengi puarina yagadaba nate miyamna ningtam ihau tokadabasu leite lamdamsigi ningtamba ihau leite haba yagadaba sunnate hauji kanglepa amasung indiani gi marakta leiriba wathokti kumsing lising machama pangani fuma pandagi hauna leba ani sigi marakta lerakhiba political conflict na kanglepakta netaba amasung ingta papibam amma leitaba se mase indiana malengi chana kanglon thugai tuna kumsing lising machama pangani fuma pangi September kuma thoida Manipur Constitution Act 1947 gi matung inna karigumba treaty natraga agreement amata da khujek pinabagi matik mangam machat amata yaudaba matamdugi ningthau bodachandrabu masana yaningdana lamigi matik mangam sinaduna makoina sem sarga purakpa yana cheni haiba cher aduda namfuda khujek pihalaga maning tamna lejaramba iramdam kangleipapu India gi phibanungda tension khibagi ohelakpani mase Indiana malengi chana kanglon thugayaktuna kumsing lising machama panga nifuma pangi September kuma thoida Manipur Constitution Act 1947 gi matung inna karigumba treaty natraga agreement amata da khujek pinabagi matik mangam machat amata yaudaba matamdugi ingthau bodachandrabu masana yaningdana lanmi ki matik mangam sinaduna makoina sem sarga purakpa yana cheni haba che aduda nampuda khujek pihalaga maningtam lejaramba iramdam kangleipapu India gi pangdo tension khibagi ohelakpani hauji kangleipak asi leitabana phibam amada leire leita da phibam amada leire masida mapan gi khut yaure haibasi mipum thingna khangnarabani Constitution gi article 355 ki matung ina karigumba India gi state amada external aggression natraga internal disturbance thokrabade center na state lenga adobu asigumba phibam dagi ngak thuknaba thabak pakhatkadabani haiba wafam sing lerabasu center na miyambu kannaba thodang lakholaktabadagi kanglepaki miyam Constitution gi fundamental duties ki provision sing citizens sing sinnaba thogdangi matung ina kuki jo militant singi mayokta masagi amadi miyange punsi amasung lantum ngaknaba khul ngakpagi akanba thogdang puri miyange damak thawai katli lengakna miyambu kananaba thogdang laroktabadagi masagi ojaba pumba thadoktuna miyamgi damak thawaina thadokhraba ikai khumna ningai oraba khul ngakpa sing asibu lengakna koitan tanaduna Paraga jail da thamnam sili aduga malengi lo amatana yadaba thabak toriba kuki jo terrorist singna asigumlaba kangkhatuna thamli asigumlaba loilam chandokpa India gi khaidok khaijin amadi achan mira naiba thawong sing asina iramdam kanglei papu machet kaya thokna thugaiduna
lamdamsigi yelhau mising muthatuna makhoi gi oiba mayang lebak ama senaba honarakliba thoksil asidagi kanjana ba irei cha mikupna hom singa laiminarsi haina cherol aduna palakli